Hello guys, ngasidi anauba video ma pudaksere ado yosang mamangdagi namgi khanbanebako yosangje marang tobaga khoisu koi bisatpaga namba je pa phangdre ado ngasidi yosangji loigre to ma sitamu mu haujarage ngasidi nga kha sam thongne ko sije samna sum thau ngau to thongba sina kobi sak yaure dagi yongchak ngakta eromba ga sina salak amaga namsida punna sab haujarage ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯁꯤ ꯇꯦꯕꯜꯁꯦ ꯄꯤꯛꯄꯅꯤꯅꯀꯣ ꯆꯥꯐꯝ ꯈꯪꯗꯦꯕ ꯈꯥꯁꯦ ꯆꯝꯅ ꯊꯣꯡꯖꯕꯅꯤ ꯆꯤꯟꯕꯅꯤꯅ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇꯪ ꯆꯝꯅ ꯊꯣꯡꯉ ꯆꯥꯕꯤꯌꯣ ꯃꯌꯥꯝ ꯍꯥꯎꯕꯅꯤ ꯊꯥꯎ ꯌꯥꯎꯗꯕꯤꯗ ꯃꯅꯝꯗꯤ ꯅꯨꯡꯁꯤ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯆꯤꯟꯅꯥꯎꯗ ꯑꯝꯇꯪ ꯏꯖꯒꯦ ꯉꯥꯈꯥ ꯆꯝꯊꯣꯡꯁꯦ ꯃꯍꯥꯎ ꯌꯦꯡꯕꯤꯌꯨ ꯆꯤꯟꯅꯥꯎ ꯃꯍꯥꯎꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯨꯒ ꯁꯂꯥꯛ ꯈꯔ ꯍꯥꯞꯆꯒꯦ ꯁꯂꯥꯛ ꯑꯃ ꯍꯥꯞꯆꯒꯦꯁꯦ ꯌꯣꯡꯆꯥꯛ ꯃꯔꯨ ꯐꯖꯅ ꯍꯥꯞꯄꯛꯀꯦꯀꯣ ꯅꯣꯡꯃꯩꯁꯨ ꯀꯥꯞꯄ ꯑꯃ ꯇꯧꯔꯤ ꯆꯥꯗꯉꯥꯏ ꯀꯨꯟ ꯇꯤꯟ ꯌꯣꯠꯂꯦ ꯑꯗꯨꯅꯤ ꯁꯤꯗꯤ ꯍꯥꯎꯋꯦ ꯁꯤꯗꯤ ꯕꯥꯏꯔꯣꯏ ꯀꯥꯞꯍꯜꯂꯦ ꯑꯍꯥꯟꯕꯗ ꯑꯩꯗꯤ ꯁꯂꯥꯛꯀ ꯌꯥꯎꯔꯗꯤ ꯏꯟꯁꯥꯡ ꯌꯥꯎꯔꯒ ꯆꯥꯏꯕ ꯑꯩꯗꯤ ꯆꯥꯛꯀ ꯇꯣꯛꯑꯒ ꯆꯥꯕ ngasai khoi mana in sum harukpagini khoi mada hảo quá. Gặp món nào dễ ha. Gặp món sao biết ta.
kobi ꯁꯥꯛꯁꯨ ꯐꯖꯅ ꯍꯥꯎꯋꯦ ꯏꯔꯣꯡꯕꯁꯨ ꯐꯖꯅ ꯍꯥꯎꯋꯦ ꯍꯥꯎꯇꯕ ꯌꯥꯎꯗꯦ ꯉꯁꯤꯗꯤ Yongchak muru sih mubu ya rồi mudi mudi tao ya rồi Yongchak muru rất hảo ấy Yongchak muru chao kia này ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯔꯗꯤ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯉꯥꯏꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ